Meiteiga Thadouga Lan Manungda Ahanba Oina Imphal da Unnakhre Kokomi Amuko Fox Arambai Tiangolgi Kangbuna Meiteisingi Mahut Silaga Wari Sanare Manipur da Hokiba Kumja Lisingani Kulumdoige Me Ahumdagi Horaga Hauzik Faoba Tangdu Laitada Piba Mama Ladingai Cherak Asida Ministry of Home Affairs na Sinduna Ahanba Oina Thadou Puruki Miyoi Taraga Tarukna Sabati Mamaga Kokomi Amuko Fox Amasung Arambai Tiangolgi Lusingba Singa Imphal ki Classic Hotel da punna phamina duna ingtapa puraknabagi wari sanakhre Imphal ki North AOC da leiba Classic Hotel da ngasi ayukpung taraga mathoi tabadagi wari sanaba hauke wari sanaba da Thadou NP Manipur Yaona Civil Society mayam gi miyoi marfuromna saruk yakhe Thadou NP gi miyoi taraga tarukna saba mihut kangbu adu lup asigi President M James Vice President MK Lal amasung Advisor Michael Lamja thangna lusinglakhe mifam adu da kari kari wafam khanakhi bage amade Kari hiram singda yanaba puraki bagi haibana chingba akupa wafam amata haujing maki waina phongdorokpa leitre masigi su mathakta mifam pangthokliba hol manungda paumi sing changbagi khudong chaba leikhide maduna maram oiraga khudaki oiba I pau sing loba ngamnadre mifam asiga mari lainana Thadou NP na thadorokpa cherwala mana hai Thadou sing asi kuki ga chana lonchat amade fije chakchada khara makai manaba lei haiduna kuki oina ubiba kaya marum yaure adubu Thadou haiba sede tokhaiba yellow phurup amane Masigi su mathakta kuki haiba wahai asidi phuruki ming amasu natte masidi political ideology ne maihorol dagi hauna Manipur da kuki haiba phurup amata laite kuki haiba wahai asimak mitop ki ming ne masana masabu kuki ni haina luxury basing ase haukiba decade kharada Manipur da sangsilakiba illegal immigrant singna ayamba ne matam gi matungina church ki politics amade lining ki khuthang dage Thadou singbu kuki oina uhanaba kana honarakle Masida Thadou khakta natana yelongai dagi khundami naraglaba Meitei amade Meitei pangal singda su sogalle loinana Manipur gi apunbagi saktam da singna rakle aikhoina mapal gi saktam khakta da furup amagi masak mawong lepkada banate kuki haiba sidi furup amagi nate masida Thadou furup gi miyoi kayana su masana su khangdana kuki gi wakhalon asibu su yokhatpa yaroi masina masagi mafurupta chauna kahelli haina su cherol asina makhata are haujik asi Manipur da yamna aruba tangkak amane Masida ikoi pumna magna achumbagi da magpunna leminaba mathau tai haina so cherol asina makha tarakle panbaya abade Ministry of Home Affairs na tangka kayarak thokna kuki amasung Meitei Civil Society Organization singi luchingba sing Delhi da kauduna unakhiba laikhre Ahanba da tongan bo organization singi luchingba singa unakhe kuki gi kangbu ga so tokhai na unakhe kaina thangda Meitei gi kangbu bo mahut siliba Civil Society Organization sing pullaga India Government ki Ministry of Home Affairs ki mihut kangbuga Delhi da unakhe madugi matung tarakpada Imphal da kangbu ani unari vasine Kukisingna Leikhampokpi Naga Khul Nouna Lousinnaba Hotnarakpadagi Ungkhatnare Senapati District ki manung chaliba Leikhampokpi Naga Khul asi Kuki group singna makhoi gi pari puri gi oiba lamni haina claim taunaba Hotnarakpadagi chauna Ungkhatnare Kukisingna satharagliba thawong asi sak Leikhampokpi Village Authority ki maikeidagi yamna kanna yaningdaba phongdokhre Village Authority asigi Meiteiga haidibana Leikhampokpi haidiba khul asi 1962 gi January 15 da thokiba gazette ta masagi boundary laijaba khul ama oina sakhangkhibane masigi mathakta 1955 amasung 1965 ki marakta khul asigi boundary sing asi laingak na thokiba gazette notification adu da yauriba boundary sing adu confirm tawri haibagi judicial order kaya thokrabane adumakpu British colonial rule gi matamda British ki MC kulokauba officer amana Mafam adugi chingi saruk singda puraktuna khunda halamkhiba kuki migrant sing aduna lam adu makhoigi ni haina claim tawrokpadagi ungkhanaba kaya adu thoklakibani hairaduna kuki singna laingak na thokiba gazette notification amasung judicial order sing adu Ekaikhumnagadabani haire state song Faoba Ekaikhumnadraga Kadaidagi Nationalismno Biren state song Faoba Ekaikhumnadraga Kadaidagi Nationalismno social media da laibak ningbagi wafam kaya ngangle adubu Duran Cup hogdokpagi thauramda army gi maikeidagi state asigi national song music oina khongkhiba duda kana amata hogatuna Ekaikhumnaba utkhide haina former chief minister N Biren na ngasi Imphal East ki haingangda leiba marging polo tourism complex da pangthokhiba local artisan indigenous entrepreneur amade Manipur cultural heritage exhibition kam trade and affair expo hogdokpagi thauramda phongdokhre mahakna makhata na haikhibada guli khara natraga hida khara pijaraga leibak ningba yaba natte Leibak ningba haibasidi pokpadagi loinarakadabane mahaki sarkar leiringai matamda illegal immigrants singi mathakta chatharamkhiba drive yauna poppy plantation drug amadi reserve forest khopchinduna yumkai sajaliba singi mathakta eviction drive chathariba singadu
mathau leitana tawribani haina kanana su phana ngangnakhide adubu Assam da Chief Minister Himanta Biswa Sarma gi sarkar na reserve forest lam acre lakh amaga lising hompu hena sajilamba sing eviction tawkhre eviction gi drive aduda state adugi miyam na su mapung phana cooperation pire mahaki maikeda gi su makhata na CM oiba oidaba lamdam asibu kanna bohona khigane madugi damak mai leiduna seloi haikhe thawra madugi sideline da paumi singa unakhiba mada en Biren na haikhibada state asida PR kamdona lakhibagi haibado mipum khudimak loina PR matam oibana miyam di laidana MLA sing Faoba secretariat changbada awaba oire phibamna yadavadagi PR lakhrawasu state asida popular government ama thamba haibasi afaba khongthangni haikhe Numit tareni Manipur Yaona North East ki state singda Akanba Maongda Nong Chugani Indian Meteorological Department ki report matungin Manipur Yaona North East ki state sing haibade Manipur, Arunachal Pradesh, Tripura, Meghalaya, Assam, Nagaland, Mizoram hairiba state sing asida lakadoriba numit tareni asida Akanba Maongda Nong Chugani haire report asigi matungin Himachal Pradesh, Uttar Pradesh, Jharkhand dasu numit humni Akanba Maongda Nong Chugani Tamil Nadu amadi Kerala dana numit mangani akhagaraw ga loinana Akanba Maongda Nong Chugani haire weather agency report ki matungin kha thangba peninsula lamdam dasu numit nini Akanba nonglei nongsit ka loinana Nong Chugani haire Myanmar gi Chin state rebel faction ani gi marakta Akanba Maongda Khut Thoknakhre rebel singna control tawriba western Myanmar gi Chin state military junta gi mathakta Akanba lal horiba Mara defense force amasung Chinland Defense Force anigi marakta Akanba Maongda Khut Thoknabana maram oiraga mafam aduda leiriba miyoi lising kaya lanjena re haire pawasina makhata na hairibana haukiba August 3 dagi hauna Chin state ke Thangtalan township ta rebel faction anigi marakta Akanba Maongda Khut Thoknabagi thogdog adu thoglakibane nakalani na Khut Thoknabagi thogdog adu haujiksu makha sathare thogdog asina maram oiraga town asida leiriba Khul taruki miyoi lising kaya manak nakpa umang singda lanjena khrai Church Yaona tongan ba community gi miyoi singsu Lousinnaba da yaure Thangtalang hairiba tauna si haukiba chahi 2021 ge February thada military coup tawruba matung khwaidagi hena saitheng Maongda rakhiba mafam amane jaga si rebel group singna control tawna bahona bada khwaidagi hena khut thoknariba mafam amane Lousinnariba khunja singdu jungle da chaningai thakningai leitaduna yamna wana khangli haire